ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯁꯨ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯈꯔ ꯊꯣꯛꯏꯗꯣ ꯌꯦꯡꯕꯗ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯁꯥꯇ꯭ꯔꯉꯩꯗ ꯁ꯭ꯃꯣꯛ ꯕꯣꯝ ꯀꯥꯞꯁꯤꯟꯗꯅ ꯁꯥꯇ꯭ꯔ ꯁ꯭ꯀꯨꯜ ꯇꯝꯃꯤꯕ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕꯅꯤ ꯑꯗꯨꯒꯤ ꯃꯈꯣꯟꯗꯣ ꯇꯥꯕ ꯀꯥꯟꯗ ꯑꯉꯥꯡꯉꯩꯅ ꯀꯞꯄꯗꯣ ꯌꯦꯡꯉꯣ ꯆꯍꯤ ꯑꯃꯒ ꯊꯥ 4-5 ꯁꯨꯔꯕꯁꯦ ꯍꯧꯖꯤꯛꯐꯥꯎ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯃꯛꯅ ꯆꯤꯡꯗ ꯆꯠꯂꯒꯗꯤ ꯑꯦꯛꯁꯟ ꯇꯧꯕ ꯑꯗꯩꯗꯤ ꯆꯤꯡꯗ ꯆꯠꯂꯒ ꯀꯩꯅꯣ ꯇꯧꯕꯗꯤ ꯑꯃꯠꯇ ꯉꯝꯗꯦꯕꯀꯣ ꯑꯗꯨꯒ ꯚꯦꯂꯤꯗ ꯆꯨꯝꯅ ꯔꯤꯂꯦ ꯆꯠꯄ ꯑꯗꯩꯗꯤ ꯙꯔꯅꯥ ꯇꯧꯕ ꯁꯤꯒꯨꯝꯕꯗ ꯇꯥꯅ ꯀꯥꯞꯄꯗꯒꯤ ꯁ꯭ꯀꯨꯜ ꯇꯝꯃꯤꯕ ꯑꯉꯥꯡꯉꯩꯗꯨꯅ ꯃꯈꯣꯟ ꯇꯥꯕ ꯀꯥꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯉꯩꯗꯣ ꯗꯤꯄ꯭ꯔꯦꯁꯟ ꯑꯗꯩꯗꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯍꯥꯏꯕꯗꯣ ꯑꯉꯥꯡꯉꯩꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧꯔꯅꯤ ꯍꯥꯏꯕꯁꯤ ꯃꯃꯤ ꯍꯣꯞꯀꯤ ꯋꯥꯈꯜꯗ ꯊꯝꯖꯒꯦ ꯃꯁꯤ ꯇꯧꯗꯅꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯁꯤꯒꯨꯝꯕ ꯁꯤꯇꯤꯗ ꯁ꯭ꯀꯨꯜ ꯃꯌꯥꯗ ꯁ꯭ꯃꯣꯛ ꯕꯣꯝ ꯀꯥꯞꯄ ꯑꯃ ꯇꯧꯕ ꯏꯔꯥꯡ ꯅꯝꯊꯔꯤꯅꯤ ꯑꯗꯨ ꯇꯧꯔꯤꯅꯦꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯝꯇꯗꯤ ꯇꯧꯕꯤꯅꯨ ꯍꯥꯏꯅ ꯊꯝꯖꯔꯤ ꯃꯁꯤꯗ ꯑꯉꯥꯡꯉꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯍꯩ ꯇꯝꯃꯤꯕ ꯏꯟꯈꯠꯂꯛꯏꯕ ꯅꯧꯖꯔꯤꯕ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡꯉꯩꯁꯤꯗ ꯍꯦꯛꯇ ꯗꯤꯄ꯭ꯔꯦꯁꯟ ꯑꯗꯩꯗꯤ ꯃꯥꯏꯟ ꯀꯩꯅꯣꯁꯦ ꯑꯉꯥꯡꯉꯩꯁꯦ ꯉꯥꯎꯍꯟꯕꯁꯦ ꯁꯤꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯇꯧꯗꯅꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯅ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯑꯉꯥꯡꯉꯩꯅ ꯀꯞꯄ ꯑꯗꯩꯗꯤ ꯕꯣꯝꯒꯤ ꯃꯈꯣꯟ ꯅꯣꯡꯃꯩꯒꯤ ꯃꯈꯣꯟꯗꯣ ꯇꯥꯔꯒ ꯀꯩꯅꯣ ꯇꯧꯅ ꯌꯦꯡꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯃꯒ ꯌꯦꯡꯕ ꯈꯣꯠꯄꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯁꯦꯡꯕ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯇꯧꯗꯅꯕ ꯃꯇꯨꯡ ꯊꯣꯛꯇꯅꯕꯁꯨ ꯍꯣꯠꯅꯕꯤꯌꯨ ꯁꯤꯗꯒꯤꯅꯤ ꯆꯍꯤ ꯑꯃ ꯃꯃꯥꯡꯗꯁꯨ ꯁꯤꯇꯤ ꯃꯅꯨꯡꯗ ꯑꯗꯩꯗꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯕꯣꯝ ꯀꯩꯀꯩ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕ ꯑꯉꯥꯡꯉꯩꯗ ꯌꯥꯝꯅ ꯗꯤꯁꯇꯔꯕꯦꯟꯁ ꯄꯤꯕ ꯑꯗꯩꯗꯤ ꯑꯉꯥꯡꯉꯩꯒꯤ ꯋꯥꯈꯜꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯔꯤꯅோ ꯑꯉꯥꯡꯉꯩꯒꯤ ꯋꯥꯈꯜꯗꯁꯨ ꯅꯣꯡꯃꯩ ꯃꯈꯣꯟ ꯕꯣꯝ ꯃꯈꯣꯟ ꯑꯗꯨꯝ ꯊꯜꯂꯕ ꯃꯅꯤꯄꯨꯔꯁꯦ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯑꯉꯥꯡꯉꯩꯁꯦ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯜꯂꯦ ꯃꯁꯤ ꯌꯦꯡꯁꯦ ꯚꯤꯗꯤꯑꯣꯁꯦ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗꯕꯨꯗꯤ ꯎꯔꯕ ꯚꯤꯗꯤꯑꯣꯅꯤ ꯃꯌꯥꯝꯅ ꯂꯣꯏ ꯎꯅꯔꯕ ꯚꯤꯗꯤꯑꯣꯅꯤ ꯑꯗꯨꯕꯨ ꯑꯩ ꯈꯤꯇꯪꯁꯨ ꯃꯌꯥꯝꯗ ꯎꯠꯆꯅꯤꯡꯕꯒꯤ ꯑꯩꯅꯁꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯉꯥꯡꯉꯩꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯑꯗꯩꯗꯤ ꯕꯣꯝ ꯁ꯭ꯃꯣꯛ ꯀꯩꯅꯣ ꯇꯤꯌꯔ ꯒ꯭ꯌꯥꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯀꯥꯞꯄꯒ ꯑꯉꯥꯡꯉꯩ ꯀꯞꯄ ꯈꯣꯠꯄꯗꯨ ꯎꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯅꯤ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯤꯕꯅꯤ ꯑꯩ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯒꯤ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯦ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡ ꯅꯨꯕꯤ ꯃꯌꯥꯝꯁꯦ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯀꯤ ꯃꯃꯥꯡꯗ ꯁꯤꯒꯨꯝꯕ ꯗꯤꯁꯇꯔꯕꯦꯟꯁ ꯃꯌꯥꯝꯁꯦ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯁꯦ ꯃꯃꯤ ꯍꯣꯞꯅ ꯊꯝꯖꯅꯤꯡꯉꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯊꯃꯣꯏ ꯊꯤꯅ ꯁꯣꯛꯑꯦ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡꯉꯩ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯖꯈꯤꯕꯅꯤ ꯃꯃꯥꯡꯗ ꯁ꯭ꯃꯣꯛ ꯕꯣꯝꯒꯨꯝꯕ ꯑꯗꯩꯗꯤ ꯇꯤꯌꯔ ꯒ꯭ꯌꯥꯁꯀꯨꯝꯕ ꯀꯥꯞꯄ ꯃꯌꯥꯝꯗꯣ ꯀꯥꯞꯄꯤꯒꯅꯨ ꯔꯦꯂꯦ ꯆꯠꯄꯗꯣ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯆꯤꯡꯗꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯔꯣꯝꯗꯗꯤ ꯑꯗꯨꯝ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯔꯦꯂꯦꯁꯦ ꯑꯗꯨꯝ ꯆꯠꯂꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯍꯣꯏ ꯄꯦꯟꯅꯔꯛꯇꯕꯗꯒꯤ ꯑꯗꯩꯗꯤ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯈꯥꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏꯕꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯏꯄꯥ ꯏꯆꯥ ꯉꯥꯛꯇꯅꯤ ꯁꯣꯛꯑ ꯄꯜꯂꯒ ꯀꯩꯁꯨ ꯑꯐꯕ ꯅꯠꯇꯦ ꯃꯁꯤꯗ ꯍꯣꯠꯅꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯆꯦꯜꯂꯤꯕ ꯇꯧꯔꯤꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯍꯤꯡꯉꯤꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯥꯔꯤꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯁꯤꯒꯤ ꯀꯜꯍꯧꯅꯕꯒꯤ ꯑꯐꯕ ꯈꯣꯡꯊꯥꯡꯗ ꯈꯣꯡ ꯊꯥꯡꯖꯟꯕ ꯀꯥꯟꯗ ꯃꯁꯤꯗ ꯑꯄꯟ ꯑꯌꯦꯠ ꯄꯤꯕꯤꯗꯅ ꯇꯞꯅ ꯏꯪꯅ ꯁꯥꯟꯇꯤ ꯂꯩꯅ ꯑꯗꯨꯝ ꯄꯤꯁ ꯔꯤꯂꯦ ꯑꯗꯨꯝ ꯆꯠꯍꯟꯕꯤꯌꯨ ꯃꯁꯤꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯇꯅ ꯑꯃ ꯇꯧꯕꯁꯦ ꯌꯥꯝꯅ ꯊꯃꯣꯏ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯗꯨꯝ ꯐꯥꯎꯋꯤ ꯑꯁꯦꯡꯕꯒꯤ ꯑꯗꯣ ꯉꯁꯤ ꯍꯦꯔꯣ ꯁꯥꯔꯤꯕ ꯃꯌꯥꯝꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯩꯗ ꯉꯁꯤ ꯔꯤꯂꯦ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯆꯠꯂꯒ ꯇꯧꯕꯤꯔꯨꯕ ꯀꯥꯟꯗ ꯃꯇꯤꯡ ꯐꯨꯗꯣꯛꯎꯕ ꯃꯇꯝꯗ ꯅꯍꯥꯟꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯊꯣꯛꯑꯝꯃꯣꯏꯕꯀꯣ ꯁꯤ ꯍꯥꯏꯖꯒꯦ
ꯃꯃꯤ ꯍꯣꯞꯁꯅ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯌꯦꯡꯁꯤ ꯑꯉꯥꯡꯈꯩꯅ ꯇꯧꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯦꯡꯕ ꯑꯉꯥꯡꯈꯩ ꯀꯞꯄꯗꯣ ꯑꯉꯥꯡꯈꯩꯁꯦ ꯂꯣꯏꯅ ꯗꯤꯄ꯭ꯔꯦꯁ ꯑꯉꯥꯡꯈꯩꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯐꯥꯎꯗꯤ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯟꯕ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯁꯤꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯎꯔꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯑꯉꯥꯡ ꯍꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯤꯄ꯭ꯔꯦꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯂꯩꯕ ꯃꯑꯣꯡꯗꯨꯅꯤ ꯎꯔꯤꯁꯦ ꯑꯗꯨꯅ ꯑꯉꯥꯡ ꯍꯥꯏꯁꯦ ꯂꯥꯏꯔꯤक ꯇꯧꯕ ꯀꯥꯟꯗ ꯑꯣꯖꯥꯅ ꯇꯥꯛꯄ ꯀꯥꯟꯗ ꯑꯣꯖꯥꯅ ꯀꯩꯅꯣꯝꯃ ꯍꯥꯏꯕ ꯀꯥꯟꯗ ꯑꯉꯥꯡ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯃꯕꯨꯛꯅꯤꯡꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯋꯥꯈꯜ ꯆꯪꯈꯤꯒꯗ꯭ꯔꯥ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯣꯡꯃꯩ ꯃꯈꯣꯟ ꯕꯣꯝ ꯃꯈꯣꯟ ꯃꯈꯣꯏꯁꯨ ꯑꯉꯥꯡꯅꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕꯅꯤ ꯂꯣꯏꯅ ꯈꯪꯉꯤꯅꯤ ꯎꯔꯤꯅꯤ ꯃꯅꯤꯄꯨꯔꯗ ꯀꯩ ꯊꯣꯛꯏ ꯀꯩꯗꯧꯏ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯑꯗꯣ ꯈꯔꯗꯤ ꯍꯦꯟꯃꯜꯂꯦ ꯑꯁꯦꯡꯕꯀꯣ ꯁꯨꯃꯥꯏꯅ ꯑꯉꯥꯡꯈꯩꯁꯤ ꯐ꯭ꯔꯤ ꯏꯗꯨꯀꯦꯁꯟ ꯑꯣꯏꯍꯟꯒꯗꯧꯕ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯟꯒꯗꯧꯕꯁꯦ ꯐ꯭री इडुकेशन तौहनगदौबसे नोंगई मखोन बोम मखोन मिलहल्लबा मणिपुर की स्टेट अमा ओहल्ले हाबसे सिजे ममी होपना थमजगे कनबा हेरो मना प्रेसमेन अमजु फुबीर ममाले ना सिदा याम वाकतना याम नुंगाइतना प्रेसमेन जिना याम वाकना वाकले सोशल मीडिया तको प्रेसमेन दुजु ममाई साइदा मचिन साइदा ई ताइ फुई ना हादगी एसाय मना थौना फाबा एसाय नि मणिपुर की दमकता थौना फाबा हजिक सिगी एसाय सिरा ई थोकै फुरे से देवा 아유, 이 도가 말에 보복이 뭐지 제가 그래. 아유, 우리 지금 아프네. 아까 바퀴가 나쁜 것인데 사야 뭐나. 아이고, 본더가 진짜로 까부가 나쁘니. 아주 말을 가라는 거. 사이게 마망 저희다주 코로나기 보컴 텔로아이다나 틸런기다나 아도나 아닥쇼 코이 마니푸르 버자나나 보컴 텔러가 마니푸르기 케노세 시츄에이션 아데이티 इन तप मरा से फबम पुरुप याब्रा न येंब्रा सु कोई प्रजा मैम नोरम बसु है होनगदबने पोकम तेले चानब लेते थंगनब लेत्रे कोई वारे हाइबने मसिदा कोई प्रजा की कोई मणिपुर गवर्नमेंट द लेरिबा हेरो जिंगसिना ज्ञान ताबिरगदी हेना फबो वर्कनी सिदा थोलैजे चंबा रिलीफ कैंप द लेबा सिनाव वातनी मसी मखोइना वारबा पेलक्त्रबा मखोइसे पुंसी जेरोदगिसु हौदुरिनिदना जेरोदगिसु हौरैनि मसिदा पैसा पाइबा खरना थवैसी पीदबा गवर्नमेंटना तौनी हारगा नमजलगा थंबीबा सिगुम्बा मयामसिदगी थोलक्खिगनी याम वाटली हाबसे ममी होकी वाखन थमजगे मखाताना वीडियो जु येंजेना सिनावैसु मखोइसु कुकी नत्ते नमसाना प्रोटेस्ट तौबा हौरे सिदा दम मयाम थाजबिरो कुकी नत्ते हाबसे मणिपुर की असेंबा मोजे इंडिजिनस नि असेंबा इंडिजिनस नि हाबसे मयाम ना दम खंबिरो मोसे कुकी नत्ते हाबसे मसाना प्रोटेस्ट तौरगा दम थोलकबा हौरे को मयाम फोटो मसा हम सुम येंगसे मिलियन होकिप तो फागदबने हायतना मु इजिबको याम नुंगाइरि मोइजिसु येंकादना थिबाइकोनगी एरियाजिंग हाइदारे निशा चाबंगैसे मोइगी सेंटरदा थमनबगी मोइगी चिपनेना फारगा थमदोइदो मसे असेंब्रा फागिरा ओइदब्रा तात तौरिब्रा नहान अमु पोपी थाबा यारोय अदु तौबा यारोयना मोइ अमु ऑर्डर ठोखरे मोइगी लालौबंगैना अदु मोइगी खुंजागी चिप विलेज चिपमेनदी थानी पोपी थानी टेक्सना सिंगै लौबा दुगा अखोइना योनबदना सिंगै ताबा दुगा नोइना योनबदना नोइना कोइपु पुरगा योनबा याबा हाइदना दुगा निशा चाबंगै मखोइ रिलीफ कैंपदा थमनबनेना कन्ना होनारि अदु धप तौरिब्रा ओइदबा तौरिब्रा खंद्रे मोइसे कमाइ तौबनो दुगा मखाताना वीडियो मगा सुम येंगसे मियोसिन को क्या जो नाको टेररिस्ट इन ड्रग्स एक्टिविटीज अति तेवाल चिकितन जोंले मियोसिन असोइ दिन दिताव कोइजे होजुबुक्सी
ꯆꯦꯟꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯊꯤꯕꯥꯏꯈꯣꯡ ꯍꯥꯏꯁꯦ ꯑꯗꯨꯝ ꯆꯦꯜꯂꯤ ꯖꯪꯒꯜꯗ ꯄꯨꯡꯂꯩꯗ ꯂꯩꯔ ꯃꯥꯅ ꯃꯌꯨꯝ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯅꯤꯅ ꯀꯥꯏ ꯂꯩꯗꯣꯏꯅꯣ ꯀꯩꯗꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕꯅꯤꯅ ꯀꯣꯏꯆꯦꯟ ꯆꯦꯜ ꯂꯩꯔꯦ ꯕꯔꯃꯥꯔꯣꯝꯗꯒꯤ ꯂꯥꯛꯄꯁꯨ ꯆꯦꯜꯂꯦ ꯃ꯭ꯌꯥꯟꯃꯥꯔꯣꯝꯗꯒꯤ ꯂꯥꯛꯄꯁꯨ ꯆꯦꯜꯂ ꯃꯥꯜꯂꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯁꯨ ꯃꯅꯤꯄꯨꯔꯒꯤꯁꯨ ꯈꯔ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯈꯔ ꯌꯥꯎꯅꯕ ꯃꯥꯜꯂꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯕꯈꯩꯁꯨ ꯑꯗꯨꯅ ꯖꯪꯒꯜꯗ ꯌꯥꯔꯦꯛꯇꯅ ꯂꯩꯕ ꯍꯧꯕ ꯃꯥꯜꯂꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂ ꯈꯥꯡꯉꯦ ꯃꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯁꯤꯅꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯄꯨꯊꯣꯔꯛꯀꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯌꯥꯝꯅ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡꯉꯩ ꯀꯞꯄ ꯈꯣꯠꯄ ꯇꯧꯕꯗꯣ ꯄꯤꯛꯆꯕ ꯑꯉꯥꯡꯉꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯖꯕ ꯑꯉꯥꯡꯉꯩꯗꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯩꯗꯤ 10,000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯍꯟꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯏꯀꯣꯡꯅ ꯈꯣꯏꯔꯨꯝꯖꯔꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯄꯨꯊꯣꯛꯀꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯂꯥꯏꯛ ꯇꯧꯗꯕ ꯃꯌꯥꯝꯁꯨ ꯇꯧꯕꯤꯗꯨꯅ ꯍꯦꯟꯅ encouraging ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗ ꯏꯀꯣꯡꯅ ꯈꯣꯏꯔꯨꯝꯖꯔꯤ ꯁꯤ ꯍꯥꯏꯔꯒ ꯃꯃꯤ ꯑꯣꯐꯤꯁꯅ ꯑꯩꯒꯤ ꯑꯊꯧꯕ ꯑꯗꯩꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯦꯂꯨꯠ ꯇꯧꯖꯔꯤ ꯍꯥꯏꯔꯒ ꯈꯣꯏꯔꯨꯝꯖꯔꯤ